Manipur miyam na mapung faba lainga gama semba pamliba simag center gisu apambani fibam yenglaga thuna khanagani haina Union Home Minister Amit Shah na thajaba pirakle haina hanigi Chief Minister Biren fongdokre wafam asi Manipur da thokliba tangdu laita daba fibam masaga mari lainana thasagi mapanda Union Home Minister na kaurakpadagi numinini gi khongchata New Delhi da lairuraba matung Imphal International Airport da hek thunglabaga fongdokhibani Rajya Sabha gi MP lai semba sana jawba madian Biren Singh ngasi numit yungba Matung pung amaga minute tara chatpa adwaida Indigo flight ta New Delhi dagi Imphal da thunglakibani Makhoi ani na Imphal airport ta thunglabaga khongchat adugi matangda paumishing na hangba wahangi paukhum pireduna Biren na Manipur yapunbagi saktam sokhaloi haiba center lenga ki firep hongba leitri irang asi haurakpadagi hauna firep asi lauthoktuna lakhibani haiki Maangna makha tarduna haukiba tang mapanda Delhi da hek thungbaga numit adugi numidang pung taraga mathoi dagi nongyai matung pung ama fauba madingarang tang taragi nungthel pung ahum dagi pung mari makhai fauba anirak thokna Union Minister Amit Shah ga wari sakhi wari shana ki baduda Manipur da oiriba tangdu laita da bafibam relief camp da changjafam lauduna lairiba miyam national highway singda chathariba lambi thingbagi khongjang amadi status da free movement laihanabagi matang da wafam sing pukhatki Issue asigi warushin puraknaba status da kundariba furup singh mihut singh amamamta oina wari shabagi thabak tawri haiba wafam Union Minister na thamlamki Manipur bu mahusagi punsirol da hanjilakna bambu apunbagi saktam amadi yelhau furup singh soktanaba lambi yatlibana miyamna pukning laitana laibinaba Amit Shah na miyamda pauzelakli haiki Masigi mathakta ground worker center gi maikaidigi sinarakpa leire CSO miyam gi mehut singh mairapaibi amadi mahiroi luchingba singh punna khanaraga amukta da warushinama puraknaba thabak laukhatba haure miyamna mateng pangbiyu haina mahakna phongdokhi Bagi isu si khara tricky hoy crucial in a sense community rom da puthokra mena ngang ba sak da kaido ba mi gi thamoi na da ba sok mayam nei ba du na ina ko na do jiksu one ba Union Home Minister na dun to resi santi adu ga to ba ba Manipur gi sok na ba makhala ma da Manipur gi apun ba sakam sok na ba leire ba indigenous population sin preliminary ba jati puna maksi ma da sok na ba lambi do fazana to rokne adu ni haringe santi maintain to no ba haidana approve tawrai bharat sarkar gi firepi am clear ni Manipur gi hairiba pose anu ya amata kaihan de bida fazana Manipur gi amata shokta bida ari amata shor loi habi assurance fazana ikui da people hana de so piro gele